ꯂꯧꯀꯣꯜꯒꯤ ꯂꯧꯃꯤꯁꯤꯡꯗ ꯈꯦꯇꯤ ꯄꯣꯔꯣꯟ ꯄꯤꯗ꯭ꯔꯕꯗꯤ ꯕꯟ ꯌꯥꯎꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜꯒꯤ ꯂꯧ ꯄꯔꯤ 1,700 ꯍꯦꯟꯕꯒꯤ ꯂꯧꯐꯝꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯈꯦꯇꯤ ꯄꯣꯔꯣꯜ ꯄꯤꯗ꯭ꯔꯕꯗꯤ ꯕꯟ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜ ꯐꯥꯔꯃꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯕ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯂꯦꯝ ꯇꯣꯝꯆꯧꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜ ꯐꯥꯔꯃꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯕ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯈꯨꯂꯦꯝ ꯇꯣꯝꯆꯧꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯗꯤ 16ꯗ ꯂꯦꯞꯇꯅ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯥꯎꯗ ꯊꯥꯗꯣꯔꯛꯄꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯈꯛꯇ ꯅꯠꯇꯅ ꯂꯧꯁꯤꯡ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯈꯨꯜꯂꯛ ꯂꯩꯔꯛꯁꯤꯡ ꯏꯁꯤꯡꯅ ꯂꯨꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯧꯄꯥꯠꯀꯤ ꯈꯣꯡꯅꯨꯡꯗ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯂꯧ ꯄꯔꯤ 1,700 ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜꯗ ꯇꯥꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯐꯧꯁꯤꯡ ꯄꯠꯂꯦ ꯃꯅꯝ ꯅꯝꯂꯤ꯫ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯧ ꯂꯣꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡꯃꯩ ꯀꯔꯤ ꯆꯥꯒꯅꯤ ꯈꯜꯂꯨꯕꯗ ꯂꯧꯃꯤꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ, ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡꯒꯤ ꯈꯦꯇꯤ ꯄꯣꯔꯣꯜ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯄꯣꯏꯔꯧꯄꯥꯠ ꯂꯧꯀꯣꯜ ꯐꯥꯔꯃꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯕ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯕꯟ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯈꯨꯂꯦꯝ ꯇꯣꯝꯆꯧꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯏꯌꯥꯔ ꯐꯣꯔꯁꯅ ꯈꯥꯏꯕꯔ ꯄꯥꯊꯨꯟꯈ꯭ꯋꯥꯒꯤ ꯈꯨꯡꯒꯪꯗ ꯆꯠꯊꯈꯤꯕ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯌꯥꯎꯅ ꯃꯤꯑꯣꯏ 60 ꯁꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯄꯥꯀꯤꯁꯇꯥꯟ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯕꯣꯝ 9 ꯊꯥꯗꯗꯨꯅ ꯈꯥꯏꯕꯔ ꯄꯥꯈꯇꯟꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯌꯥꯎꯅ ꯃꯤꯆꯝ 60 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯈꯥꯏꯕꯝ ꯄꯥꯈꯨꯟꯈ꯭ꯋꯥꯒꯤ ꯇꯤꯔꯥ ꯚꯦꯂꯤꯗ ꯂꯩꯕ ꯃꯥꯇ꯭ꯔꯦ ꯗꯥꯔꯥ ꯈꯨꯡꯒꯪꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯥꯔ ꯐꯣꯔꯁꯅ JF-17 ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ LS ꯕꯣꯝ 6 ꯊꯥꯗꯈꯤꯕꯅꯤ꯫ ꯕꯣꯝꯁꯤꯡ ꯑꯗꯨꯅ ꯇꯤꯔꯥ ꯇꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯃꯥꯇ꯭ꯔꯦ ꯗꯥꯔꯥ ꯈꯨꯡꯒꯪꯅ ꯄꯥꯛ ꯁꯟꯅ ꯑꯀꯥꯏ-ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯍꯟꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ (TTP) ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯂꯣꯟꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯈꯥꯏꯕꯔ ꯄꯥꯊꯨꯟꯈ꯭ꯋꯥꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯗ ꯗꯦꯔꯥ ꯏꯁꯃꯥꯏꯜ ꯈꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ TTPꯒꯤ ꯃꯤꯂꯤꯇꯦꯟꯠ 9 ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ 19 ꯑꯃꯁꯨꯡ 13ꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯅꯤꯗ ꯂꯥꯟꯃꯤꯁꯤꯡꯅ TTPꯒꯤ ꯃꯤꯂꯤꯇꯦꯟꯠ 38ꯁꯨ ꯍꯥꯠꯄ ꯉꯝꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯤꯆꯪ ꯆꯪꯒꯦꯔꯥ ꯄꯥꯀꯤꯁꯇꯥꯟꯕꯨ ꯁꯧꯒꯠꯀꯦꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ 3 ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁꯅ TTP, ISIS ꯑꯃꯁꯨꯡ ꯑꯜ-ꯀꯥꯏꯗꯥꯒꯤ ꯇꯦꯔꯣꯔꯤꯁꯠ 39 ꯄꯟꯖꯥꯕ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯐꯥꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ 190 ꯔꯣꯝ ꯍꯦꯟꯅ ꯆꯠꯊꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯟꯖꯥꯕꯀꯤ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯐꯤꯂꯤꯄꯤꯟꯁꯇ ꯁꯨꯄꯔ ꯇꯥꯏꯐꯨꯟ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯊꯩꯗꯣꯛꯅꯈ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯨꯄꯔ ꯇꯥꯏꯐꯨꯟ ꯔꯥꯒꯥꯁꯥꯅ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯟꯖꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ 10 ꯍꯦꯟꯕ ꯔꯣꯝ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯏꯚꯥꯀꯨꯑꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯇꯥꯏꯐꯨꯟ ꯔꯥꯒꯥꯁꯥꯅ ꯈꯥ ꯊꯪꯕ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯕꯥꯕꯨꯌꯥꯟ ꯏꯊꯠ ꯌꯧꯁꯤꯜꯂꯛꯂꯒ ꯑꯇꯣꯞꯄ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯁꯨ ꯑꯀꯟꯕ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯇꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 215 ꯔꯣꯝ ꯌꯥꯡꯏ, ꯃꯗꯨꯅ ꯕꯥꯕꯨꯌꯥꯟ ꯏꯊꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 265 ꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯒꯥꯌꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯁ꯭ꯋꯤꯆ ꯃꯨꯊꯠꯇꯨꯅ ꯃꯦꯁꯤꯟ ꯑꯃ ꯑꯣꯟ ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯁꯨꯡ ꯀꯥꯒꯥꯌꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯒꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯔꯨꯂꯤ ꯔꯥꯞꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ
Ferdinand Marcosna phibam adu yengshinduna mari leinaba department punamakta section-bagi thabak paikhatnaba amadi mateng tangai phadama mafamsingda athubara sangshinanaba khangankibasu leire haidi High Court na Kuki Nupi sokhibagi compensation ki matangda lengak ta hangkhre mamang saida security forces na sathakiba action na soklabi Kuki Nupi protester singi compensation ki matangda file torakpa petition amagi pakhum pinaba Manipur High Court na center amasum state lengak khangkhre adumainama Justice Eguneswar Sharmana Hiramasigi matangda formal oina notice issue tawkhidabaga loinana criminal case register tawdun special investigation team siamlaga thigat hanabagi wafam phongdokpa lekhi CRPF na numai kapada sokiba Kuki Nupi singbu compensation TPU haina High Court file torakpa petition amagi hearing October 30 sathanaba matam rakhi official respondent singna hai masigi Hiramasigi matangda counter affidavit file toraknaba court na sayolani gi matam pikhi Kuki Women's Organization for Human Rights Kulai paijadaba Kuki Nupi protester singda rocket launcher sijinnei haiduna petition ama file torakhibane hari dengue apunba case masing lising amaga samaga maudraga mathu yaukhre Manipur hauzik dengue gi laisat khumang sakshilakli haukiba pung kunga marida miyoi kun positive oiraktuna dengue gi apunba case masing sama lising amaga samaga maudraga mathu yaukhre Directorate of Health Services tagi phamu pau gi matung ina nauna positive oirakraba miyoi kun asigi manungda taragani thoti Imphal West district tagi neduga case manga aman Imphal East district tagi ni Thawal amasum None district amamamne hairi Amaromdana Ashiba hakchang thangli tha asigi tara mangada iril turel tasinkiba khetri awang laikai digi Ramzan Ali Sai Humdragi thawayawdraba hakchang ngang naharupta leiba AIMS school maya digi phangmongkhre torel aduda long pai duranga phanaba sangsinbada Ashiba hakchang adu tawkhalakpa thengnarakibani hakchang du police na lokhrikre amasum post mortem tawkhre hairi UP ki accident na mari sire ahum sole Uttar Pradesh ki Prayagraj district ngarang masakhangdaba gari amana khamduna leiba SUV amada thomjinbada miyoi mari sikibaga loinana atopa ahumna sokle haina police na phungdokre Deputy Commissioner of Police Ganganagar Kuldip Ganwana PTI re phungdorapagi matungina hairiba thawdo ngarang anganbada Ganganagar area da leiba biga hira khun manakta thokibane hairi man haiki Yaraktabadagi lambi nakalda khamduna leiba SUV eduda masakhangdaba gari amana thumjilambaduna miyoi mari khutakta siraga atopa khara ahumna sokhi hairi mishimina nangliba miyoi sing adugi manungda kharana SUV adugi mamangda tumduna leibani amasum kharana gari dugi manungda pothaduna leibani haina mahna phungdokni hairi loidana sokpa sing adu marana pa hospital amana pukhatkri haina phungdokloduna DCP na haiki haujing masakhangdaba gari edugi khungul linaba hotnari haina su pawsta makhatana phungdokli do tentak na sumna miyam na thamjaramge haujik koina ti miyam paw matang se lusinjarage amasum makhata ba no update miyam pun ngamina sena channel sigi mekeri gi myang pham da makhata na thamjari makhata ba no update miyam pun ngamina si